ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯟꯕ ꯇꯥꯏꯕꯪꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯊꯧꯕ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯃꯀꯣꯛꯇ ꯁꯅꯥꯒꯤ ꯃꯆꯤ ꯑꯅꯤ ꯄꯥꯟꯕ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯀꯥꯡꯂꯨꯞ ꯈꯔ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯗꯨ ꯁꯅꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯥ ꯉꯥ ꯐꯥꯗꯨꯅ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯆꯥꯔꯒ ꯆꯝꯅ ꯍꯤꯡꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯅꯥꯒꯤ ꯃꯆꯤꯁꯤꯡ ꯑꯗꯨ ꯄꯤꯛꯇꯛ ꯀꯣꯜꯂꯞ ꯇꯧꯅ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯆꯤꯁꯤꯡꯒꯤ ꯃꯇꯣꯜ ꯑꯗꯨꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯏ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯟꯗꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯃꯥ ꯃꯄꯥꯅ ꯇꯥꯏꯕꯪ ꯉꯥꯟꯕ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯟꯗꯦ ꯍꯥꯏꯗꯨꯅ ಲಾꯏꯔꯕ ꯃꯤꯑꯣꯏ ꯆꯤꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯛ ꯍꯟꯊꯕ ꯑꯊꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯑꯄꯥꯛꯄ ꯆꯤꯡ ꯑꯃꯒꯤ ꯃꯇꯣꯜꯗ ꯍꯥꯃꯦꯡ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯍꯥꯃꯦꯡ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯍꯥꯃꯦꯡ ꯑꯗꯨ ꯃꯆꯤ ꯑꯅꯤ ꯄꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯤ ꯑꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏ, ꯍꯥꯏꯕꯗꯤ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯜꯂꯤ꯫ ꯃꯆꯤ ꯑꯅꯤ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯃꯦꯡ ꯑꯗꯨ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯗꯨꯁꯨ ꯃꯥꯅ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯕꯤ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯍꯥꯃꯦꯡ ꯑꯗꯨ ꯀꯧꯁꯤꯜꯂꯒ ꯍꯥꯃꯦꯡꯒꯤ ꯃꯆꯤ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯏ, ꯃꯥꯒꯤ ꯃꯆꯤꯗ ꯑꯃꯨꯛ ꯄꯥꯏ ꯇꯧꯗꯨꯅ ꯁꯥꯟꯅꯩ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯅ, ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯅꯣꯏ ꯍꯥꯃꯦꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯨꯈꯥꯏ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯨꯈꯥꯏ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯣ ꯃꯆꯤꯒꯤ ꯃꯆꯤ ꯉꯥꯛꯇꯅꯤ, ꯃꯆꯨ ꯈꯦꯠꯅꯕꯒꯤ ꯋꯥꯇꯅꯤ꯫ ꯅꯪꯒꯤ ꯃꯆꯤ ꯑꯉꯥꯡꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣꯗꯅ꯫ ꯍꯥꯃꯦꯡ ꯑꯗꯨ ꯁꯖꯤꯛ ꯈꯔ ꯁꯥꯏꯔꯒ ꯇꯥꯏꯕꯪ ꯉꯥꯟꯕꯗ ꯌꯦꯡꯂꯒ ꯂꯩ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯅ, ꯏꯕꯨꯡꯉꯣ, ꯊꯦꯡꯉꯤ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯍꯦꯛ ꯍꯧꯒꯠꯄꯒ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯛꯇꯣꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯍꯥꯃꯦꯡ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯅꯍꯥꯟꯁꯨ ꯁꯨꯃꯥꯏꯅ ꯃꯩ ꯉꯥꯜꯂꯛꯏ꯫ ꯑꯣꯏ ꯏꯕꯨꯡꯉꯣ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯔꯨꯁꯤ, ꯀꯤꯕ ꯑꯃ ꯌꯥꯎꯏ꯫ ꯍꯥꯃꯦꯡꯅ ꯇꯥꯏꯕꯪ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯥꯛꯏ꯫ ꯍꯥꯃꯦꯡ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯣꯏꯅ ꯂꯥꯛꯂꯤ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯃꯀꯣꯜꯗ ꯂꯣꯏꯅ ꯍꯣꯏꯖꯤꯜꯂꯝꯂꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨ ꯇꯥꯏꯕꯪ ꯉꯥꯟꯕ ꯇꯨꯝꯗꯕꯤ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯔ ꯈꯜꯂꯤ꯫ ꯑꯩꯒꯤ ꯃꯆꯤ ꯑꯁꯦ ꯃꯆꯨ ꯁꯪꯖꯤꯜꯂꯒ ꯁꯅꯥ ꯃꯥꯜꯍꯟꯁꯤꯔꯥ? ꯍꯌꯦꯡ ꯃꯆꯨ ꯁꯪꯖꯤꯟꯒꯦ꯫ ꯑꯩꯈꯣꯏ ꯏꯄꯥꯅ ꯍꯟꯗꯛ ꯂꯣꯛꯄ ꯌꯥꯏꯉꯪꯗꯣ ꯈꯣꯜꯗ ꯁꯨꯒꯥꯏꯔꯒ ꯇꯩꯁꯤꯟꯒꯦ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯏ꯫ ꯑꯩꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯆꯨ ꯏꯇꯣꯡ ꯇꯣꯡꯉꯥꯜꯂꯤꯁꯤꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯃꯣꯏ ꯑꯇꯩꯗꯤ ꯃꯆꯤ ꯂꯣꯏ ꯃꯥꯟꯅꯩ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯐꯝꯂꯒ ꯃꯥꯒꯤ ꯇꯨꯝꯐꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯐꯝꯂꯤꯉꯩꯗ ꯍꯥꯃꯦꯡ ꯊꯝꯐꯝ ꯃꯀꯣꯜ ꯑꯗꯨꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯑꯃꯨꯛ ꯀꯥꯞꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯨꯠꯈꯤ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯅ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯀꯅꯥꯅꯣ? ꯁꯪꯒꯣꯜꯗ ꯃꯩ ꯍꯧꯒꯠꯂꯤ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯦꯡ ꯍꯨꯔꯥꯟꯕ ꯂꯥꯛꯏ ꯖꯥꯠꯂꯥ? ꯅꯍꯥꯟꯁꯨ ꯑꯕꯣꯊꯤ ꯍꯣꯏꯒꯤ ꯍꯥꯃꯦꯡ 8 ꯍꯨꯔꯥꯟꯈꯤ ꯍꯥꯏꯕꯅꯤ꯫ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩ ꯅꯥꯎꯔꯤꯗꯣ? ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯂꯛꯏ꯫ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯀꯩ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯍꯦ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯗꯨꯅ? ꯁꯤꯁꯦ ꯆꯥꯔꯒ ꯇꯨꯝꯃꯨꯀꯣ꯫ ꯍꯌꯦꯡ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯒꯦ꯫ ꯁꯖꯤꯛꯁꯨꯅꯦ ꯌꯥꯝ ꯍꯧꯕ ꯃꯐꯝꯅꯤ꯫ ꯇꯨꯝꯃꯣ꯫ ꯍꯥꯃꯦꯡ ꯑꯗꯨ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯇꯥꯏꯕꯪ ꯉꯥꯟꯕꯗ ꯌꯦꯡꯂꯤ꯫ ꯑꯌꯨꯛꯇ ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯌꯥꯏꯉꯪ ꯃꯔꯨ ꯈꯔ ꯄꯨꯊꯣꯛꯂꯒ ꯁꯨꯒꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯗ ꯇꯩꯁꯤꯜꯂꯒ ꯃꯇꯣꯝꯇ ꯅꯣꯛꯂꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯁꯅꯥ ꯃꯆꯨꯒꯤ ꯃꯆꯤ ꯃꯥꯜꯂꯦ꯫ ꯏꯕꯨꯡꯉꯣ, ꯆꯤꯡꯗ ꯀꯥꯔꯨꯁꯤ ꯂꯥꯎꯍꯦ꯫ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤ꯫ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯂꯣꯏꯅ ꯏꯟꯅꯔꯒ ꯆꯠꯂꯤ꯫ ꯍꯥꯃꯦꯡ ꯈꯔ ꯑꯃꯗꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯇꯥꯏꯕꯪ ꯉꯥꯟꯕꯗ ꯂꯛꯅꯔꯛꯏ꯫ ꯍꯥꯏ ꯂꯥꯏꯔꯕ ꯃꯆꯥ, ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯆꯤ ꯑꯅꯤ ꯑꯗꯨꯗ ꯇꯩꯔꯤꯕꯗꯨꯕꯣ? ꯈꯨꯔꯥ, ꯑꯩꯒꯤ ꯃꯆꯤꯁꯦ ꯃꯇꯣꯝꯇ ꯉꯥꯡꯕ ꯍꯧꯔꯛꯑꯦ꯫ ꯀꯔꯝ ꯀꯥꯟꯗꯒꯤ ꯉꯥꯡꯕ ꯍꯧꯔꯛꯂꯤꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯔꯛꯑꯦ ꯈꯨꯔꯥ꯫
ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯣꯟꯊꯣꯛꯄ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯣ ꯅꯪꯒꯤ ꯍꯥꯃꯦꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯐꯖꯕ ꯑꯃ ꯌꯥꯎꯏꯀꯣ, ꯃꯆꯤ ꯑꯅꯤ ꯄꯥꯟꯕꯁꯦ. ꯑꯁꯤꯁꯦ ꯏꯅꯥꯈꯨꯟꯕ ꯍꯥꯃꯦꯡꯅꯤ ꯈꯨꯔꯥ. ꯃꯥꯒꯤ ꯃꯆꯤꯒ ꯑꯩꯒꯤ ꯃꯆꯤꯒ ꯐꯖꯕ ꯃꯥꯟꯅꯕꯅꯤ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯃꯥꯟꯅꯩ ꯃꯥꯟꯅꯩ. ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯍꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯏ. ꯈꯨꯜꯒꯤ ꯂꯝꯕꯤꯗ ꯃꯆꯤ ꯈꯔ ꯐꯖꯅ ꯄꯥꯟꯕ ꯇꯥꯏꯕꯪꯉꯥꯟꯕꯗꯒꯤ ꯃꯊꯛ ꯑꯣꯏꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯇꯥꯏꯕꯪꯉꯥꯟꯕꯗ ꯎꯁꯤꯠꯇꯅ ꯂꯛꯅꯔꯤ. ꯑꯣꯏ, ꯍꯥꯃꯦꯡ ꯂꯣꯏꯕꯧ, ꯈꯨꯝꯗꯤꯅꯦ ꯃꯁꯤ ꯂꯥꯏꯔꯕ ꯃꯆꯥꯁꯦ. ꯅꯪꯒꯤ ꯍꯥꯃꯦꯡ ꯃꯆꯤ ꯑꯅꯤ ꯄꯥꯟꯕ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯦꯅꯦꯍꯦ. ꯅꯪꯁꯨ ꯁꯣꯏꯔꯦ, ꯍꯥꯃꯦꯡꯁꯤꯁꯨ ꯁꯣꯏꯔꯦ. ꯂꯣꯏ ꯁꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯥꯒꯤ ꯍꯥꯃꯦꯡ ꯃꯆꯤ ꯑꯅꯤ ꯄꯥꯟꯕ ꯑꯗꯨꯗ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯉꯅꯤ. ꯅꯨꯄꯥ ꯑꯗꯨꯅ, ꯆꯠꯂꯣ ꯆꯠꯂꯣ. ꯑꯗꯣ ꯅꯪꯒꯤ ꯃꯆꯤ ꯑꯅꯤ ꯄꯥꯟꯕ ꯍꯥꯃꯦꯡ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯅ ꯐꯥꯔꯒꯅꯦ ꯂꯣꯛꯈꯥꯗ ꯏꯟꯊꯔꯗꯕꯅꯤ. ꯆꯣ. ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯣꯏꯗ ꯀꯤꯅ ꯌꯦꯡꯂꯝꯂꯒ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯍꯣꯏꯔꯒ ꯂꯥꯛꯂꯦ. ꯂꯝꯕꯤꯗ ꯁꯟ ꯑꯉꯥꯎꯕ ꯈꯔ ꯑꯃꯨꯛ ꯂꯩꯔꯝꯃꯤ. ꯇꯥꯏꯕꯪꯉꯥꯟꯕꯅ, ꯏꯕꯨꯡꯉꯣ, ꯑꯁꯣꯝꯗ ꯆꯪꯒꯅꯨꯀꯣ. ꯇꯨ, ꯑꯥꯒꯤ ꯑꯀꯣꯛꯄ ꯆꯤꯡ ꯑꯃ ꯂꯩꯁꯦ, ꯑꯁꯤꯗ ꯑꯗꯨꯝ ꯀꯥꯈꯠꯂꯨꯀꯣ. ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪꯉꯥꯟꯕꯅ ꯆꯤꯡꯂꯣꯝꯗ ꯍꯣꯏꯒꯠꯂꯤ. ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯟꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯉꯝꯈꯤꯅꯤ. ꯁꯅꯥꯒꯤ ꯃꯆꯨ ꯄꯥꯟꯕ ꯍꯥꯃꯦꯡ ꯑꯗꯨ ꯁꯟꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯉꯪꯂꯤ. ꯑꯗꯨꯒ ꯃꯈꯣꯡ ꯃꯔꯤ ꯑꯗꯨ ꯐꯔꯪ ꯑꯃꯨꯛ ꯀꯥꯎꯔꯦ. ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒ ꯇꯥꯏꯕꯪꯉꯥꯟꯕꯒ ꯆꯤꯡ ꯃꯔꯨ ꯀꯣꯛꯄ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯀꯥꯔꯛꯂꯦ. ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯍꯧꯕ ꯐꯖꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯐꯝꯂꯤ. ꯅꯨꯡꯁꯤꯠꯁꯨ ꯐꯖꯅ ꯑꯗꯨꯝ ꯁꯤꯠꯂꯤ ꯆꯤꯡ ꯑꯗꯨ. ꯇꯥꯏꯕꯪꯉꯥꯟꯕꯅ ꯃꯥꯒꯤ ꯍꯥꯃꯦꯡ ꯑꯗꯨ ꯄꯝꯂꯒ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯁꯅꯥꯒꯤ ꯃꯆꯤ ꯑꯅꯤ ꯑꯗꯨꯗ ꯅꯥꯟꯕ ꯁꯥꯟꯅꯔꯤ. ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯐꯖꯕ ꯃꯆꯤ ꯑꯅꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯜꯂꯝꯂꯕꯗꯤ ꯑꯩꯁꯦ ꯏꯅꯥꯈꯨꯟꯕ ꯇꯥꯏꯕꯪꯉꯥꯟꯕ ꯍꯥꯏꯅ ꯀꯧꯔꯛꯑꯅꯤꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯏꯄꯥꯒꯅ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯜꯂꯒ ꯑꯩꯒꯤꯅ ꯑꯊꯤꯕ ꯃꯆꯨ ꯄꯥꯜꯂꯦ. ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯎ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯆꯥꯛ ꯂꯥꯝꯃꯦꯗ ꯁꯨꯝ. ꯎꯅꯤ ꯀꯥꯏꯅ ꯃꯍꯩ ꯑꯃꯠꯇꯁꯨ ꯄꯥꯟꯗꯦ. ꯆꯤꯡꯅꯤ ꯀꯥꯏꯅ ꯆꯥꯅꯤꯡꯉꯥꯏ ꯑꯃꯠꯇꯁꯨ ꯍꯧꯗꯦ. ꯏꯕꯨꯡꯉꯣ, ꯑꯁꯥꯏꯗ ꯆꯠꯁꯤ ꯂꯥꯛꯑꯣ, ꯆꯥꯕ ꯌꯥꯕ ꯀꯩꯀꯩ ꯍꯧꯒꯦ ꯌꯦꯡꯉꯨꯁꯤ. ꯑꯇꯩ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯁꯖꯤꯛ ꯆꯥꯍꯜꯂꯝꯂꯒ ꯇꯥꯏꯕꯪꯉꯥꯟꯕꯒ ꯃꯥꯒꯤ ꯍꯥꯃꯦꯡ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯥꯕ ꯌꯥꯕ ꯊꯤꯕ ꯂꯥꯛꯏ. ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯃꯍꯩ ꯃꯔꯣꯡ ꯆꯥꯔꯨꯔꯒ ꯍꯜꯂꯛꯄꯗ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯂꯩꯍꯧꯕ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯊꯥꯡꯅ ꯌꯥꯟꯕ, ꯎꯇꯨꯞꯅ ꯊꯣꯝꯕ ꯌꯥꯎ ꯂꯣꯏꯅ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯐꯝ ꯑꯗꯨꯁꯨ ꯍꯥꯃꯦꯡꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ. ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯞꯁꯨ ꯀꯞꯂꯤ. ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯍꯥꯃꯦꯡꯁꯤꯡ ꯑꯁꯦ ꯉꯁꯥꯏꯒꯤ ꯅꯪ ꯍꯥꯠꯅꯤ ꯍꯥꯏꯕ ꯏꯅꯥꯈꯨꯟꯕ ꯃꯆꯤ ꯄꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯝꯂꯦ. ꯇꯥꯏꯕꯪꯉꯥꯟꯕꯅ ꯃꯥꯒꯤ ꯍꯤꯡꯍꯧꯔꯤꯕ ꯍꯥꯃꯦꯡ ꯑꯗꯨ ꯀꯣꯜꯂꯒ ꯀꯞꯄꯤ. ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯗꯨꯗ, ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯁꯤꯕ ꯌꯥꯔꯣꯏ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ. ꯇꯥꯏꯕꯪꯉꯥꯟꯕꯒ ꯍꯥꯃꯦꯡꯒꯗꯨ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯦ. ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯃꯆꯤꯁꯤꯡ ꯑꯗꯨꯁꯨ ꯐꯨꯛꯇꯣꯛꯈꯤꯕꯒꯤ ꯃꯃꯤ ꯂꯣꯏꯅ ꯇꯥꯔꯤ. ꯑꯔꯥꯞꯄꯗ ꯍꯤꯡꯆꯥꯕꯤꯒꯨꯝꯕ ꯈꯔ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏꯕꯪꯉꯥꯟꯕꯅ ꯂꯥꯞꯅ ꯇꯥꯔꯝꯃꯤ. ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯌꯥꯝꯅ ꯀꯤꯅ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯈꯣꯡꯉꯤꯗꯨꯕꯨ ꯏꯕꯨꯡꯉꯣ? ꯍꯥꯃꯦꯡ ꯑꯗꯨꯁꯨ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯏ. ꯍꯤꯡꯆꯥꯕ ꯃꯥꯜꯂꯤ ꯈꯣꯡꯉꯤꯁꯦ ꯏꯕꯨꯡꯉꯣ. ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯁꯦ. ꯏꯃꯥꯒ ꯏꯄꯥꯒꯁꯨ ꯊꯤꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ. ꯏꯃꯥ, ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ? ꯃꯤ ꯂꯣꯏꯅ ꯁꯤꯔꯦ ꯏꯃꯥ. ꯑꯩꯒꯤ ꯍꯥꯃꯦꯡꯗꯣ ꯂꯣꯏꯅ ꯁꯤꯔꯝꯃꯦ ꯏꯃꯥ. ꯍꯥꯃꯦꯡ ꯑꯗꯨ ꯈꯣꯡꯉꯒ ꯆꯣꯡꯕ ꯍꯧꯔꯛꯏ. ꯑꯗꯨꯒ ꯇꯥꯏꯕꯪꯉꯥꯟꯕꯗ ꯌꯦꯡꯉꯤ. ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯈꯔ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕ ꯑꯆꯧꯕ ꯁꯥ ꯃꯈꯜ ꯑꯃꯗ ꯇꯣꯡꯂꯒ ꯆꯠꯄ ꯇꯥꯏꯕꯪꯉꯥꯟꯕꯒ ꯍꯥꯃꯦꯡ ꯑꯗꯨꯒꯅ ꯎꯔꯝꯃꯤ. ꯃꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯤꯉꯩꯗ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯀꯣꯛꯇ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯇꯨꯡꯗꯒꯤ ꯌꯣꯛꯈꯣꯛ ꯑꯃꯅ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯂꯛꯏ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯔꯦꯡꯖꯨꯝꯗ ꯌꯥꯜꯂꯒ ꯄꯨꯈ꯭ꯔꯦ. ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯥꯅ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯍꯥꯃꯦꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯌꯥꯜꯂꯒ ꯄꯨꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ. ꯍꯤꯡꯆꯥꯕꯤ ꯃꯁꯦꯜ ꯉꯥꯡꯅꯔꯤ. ꯍꯤꯡꯆꯥꯕꯤ ꯑꯃꯅ, ꯁꯤꯒꯤ ꯃꯤꯁꯤꯗꯤ ꯑꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯄꯣꯊꯥꯕꯗ ꯆꯥꯊꯣꯛꯂꯗꯕꯅꯤ. ꯍꯥꯃꯦꯡ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯀꯥꯟꯗ ꯃꯥꯒꯤ ꯁꯅꯥꯒꯤ ꯃꯆꯤ ꯑꯁꯦ ꯂꯧꯊꯣꯛꯂꯒ ꯆꯥꯁꯤꯀꯣ.
ꯃꯤꯁꯦ ꯆꯥꯕ ꯌꯥꯔꯣꯏꯕꯣ? ꯀꯔꯤꯒꯨꯝꯕ ꯍꯥꯃꯦꯡ ꯃꯀꯣꯛꯀꯤ ꯁꯅꯥ ꯑꯁꯦ ꯐꯨꯛꯇꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯐꯨꯛꯄ ꯉꯝꯕꯁꯨ ꯌꯥꯏ. ꯑꯗꯣ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯩꯁꯨ ꯃꯔꯝꯗꯤ ꯀꯔꯤꯃꯠꯇ ꯈꯪꯄꯣꯠꯇꯦꯗ. ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯕ? ꯃꯉꯛ ꯑꯁꯦ ꯀꯛꯊꯠꯂꯒ ꯃꯀꯣꯛ ꯑꯁꯦ ꯈꯥꯏꯗꯠꯂꯒ ꯂꯧꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯨ ꯌꯥꯔꯣꯏ. ꯍꯤꯡꯆꯥꯕꯤ, ꯑꯗꯨ ꯌꯥꯔꯣꯏ. ꯍꯥꯃꯦꯡꯁꯦ ꯍꯥꯠꯄ ꯉꯝꯕ ꯍꯤꯡꯆꯥꯕꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ. ꯑꯩꯈꯣꯏꯅ ꯃꯀꯣꯛꯇ ꯀꯟꯊꯠꯂꯒ ꯄꯨꯔꯛꯏꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯈꯤꯅꯤ. ꯃꯥꯒꯤ ꯃꯆꯤꯁꯦ ꯂꯧꯊꯣꯛꯂꯒ ꯄꯥꯟꯁꯤꯟꯕ ꯉꯝꯕꯗꯣ ꯃꯄꯣꯛ 10 ꯄꯣꯛꯑꯦ ꯍꯥꯏ. ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯁꯦ ꯃꯤꯔꯣꯜꯁꯨ ꯂꯣꯜꯂꯦ ꯍꯥꯏꯕꯅꯤ. ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯗ ꯍꯥꯃꯦꯡ ꯑꯁꯤꯅꯅꯦ ꯃꯥꯒꯤ ꯃꯆꯤ ꯍꯥꯞꯄꯗ ꯁꯣꯟꯒꯗꯕ ꯂꯥꯏꯋꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯥꯛꯂꯝꯂꯅꯤꯗꯣ. ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯁꯦ ꯍꯥꯠꯄ ꯌꯥꯗꯦꯀꯣ. ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯍꯤꯡꯆꯥꯕꯤ ꯃꯁꯦꯜ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯃꯪꯑꯣꯏ ꯀꯔꯤꯑꯣꯏ ꯇꯥꯔꯤ. ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ. ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯃꯐꯝ ꯌꯧꯔꯦ. ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯂꯩꯄꯥꯛꯇ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯊꯥꯗꯩ. ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯊꯥꯗꯩ. ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯇꯥꯏꯕꯪ ꯉꯥꯟꯕꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯑꯦ. ꯅꯨꯃꯤꯠꯄꯥꯡ, ꯇꯨ ꯑꯥꯗ ꯐꯝꯃ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯤ. ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯆꯤ 2 ꯄꯥꯟꯕ ꯋꯥꯡ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯐꯝꯐꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯑꯆꯧꯕ ꯃꯀꯣꯛ ꯑꯃꯁꯨ ꯊꯦꯠꯂꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯉꯥꯟꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯥꯎ. ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯤ. ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯀꯣꯏꯅ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ. ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇ ꯅꯤꯡꯊꯧ ꯑꯗꯨ ꯁꯪꯗꯨꯅ ꯂꯩꯔꯤ. ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ. ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ, ꯇꯥꯏꯕꯪ ꯃꯤ, ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯆꯤ ꯄꯥꯟꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ. ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ. ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕ? ꯅꯪꯒꯤ ꯍꯥꯃꯦꯡ ꯑꯁꯤ ꯊꯤꯕꯗꯒꯤ ꯍꯥꯠꯂꯤꯕ. ꯅꯪꯒꯤ ꯍꯥꯃꯦꯡ ꯃꯆꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯥꯜꯂꯕꯗꯤ ꯑꯩꯁꯦ ꯃꯄꯣꯛ 10 ꯄꯣꯛꯀꯗꯧꯔꯤꯕꯅꯤ. ꯍꯧꯖꯤꯛ ꯁꯤꯔꯕꯁꯨ ꯈꯨꯗꯛꯇ ꯑꯃꯨꯛ ꯑꯩꯁꯦ ꯄꯣꯛꯀꯗꯧꯔꯤꯕꯅꯤ. ꯅꯪ ꯍꯥꯏꯔꯣ ꯅꯪꯒꯤ ꯍꯥꯃꯦꯡ ꯑꯁꯤꯒꯤ ꯃꯔꯝꯗ. ꯇꯥꯏꯕꯪ ꯉꯥꯟꯕ ꯑꯗꯨꯗꯤ ꯃꯃꯪ ꯑꯃꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ. ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯗ, ꯑꯩꯗꯤ ꯍꯥꯃꯦꯡ ꯁꯦꯟꯅꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯒꯤ ꯃꯆꯤꯁꯦ ꯑꯩꯒꯤꯅꯤ. ꯑꯕꯨꯡꯉꯣ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯀꯔꯤꯅꯣ? ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ, ꯇꯨ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯅꯤ. ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗꯨ ꯍꯥꯃꯦꯡ ꯑꯗꯨꯗ ꯍꯤꯒꯠꯂꯒ ꯌꯦꯡꯂꯒ ꯅꯣꯛꯏ. ꯏꯕꯨꯡꯉꯣ ꯍꯥꯏꯕ? ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯣꯟꯗ ꯂꯥꯏ ꯍꯥꯏꯕꯅꯤ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯥꯃꯦꯡ ꯑꯁꯦ ꯅꯪꯒꯤ ꯂꯥꯏꯅꯤ, ꯅꯠꯇ꯭ꯔꯥ? ꯅꯠꯇꯦ, ꯃꯥꯁꯦ ꯑꯩꯒꯤ ꯍꯥꯃꯦꯡꯅꯤ. ꯃꯥ ꯍꯤꯡꯍꯜꯂꯨ ꯍꯤꯡꯆꯥꯕ. ꯍꯤꯡꯒꯅꯤ ꯁꯣꯏꯗꯅ. ꯑꯗꯣ ꯅꯪꯒꯤ ꯏꯕꯨꯡꯉꯣꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯥꯛꯄꯤ? ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ? ꯃꯥꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ? ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏ? ꯇꯝꯃꯨ ꯇꯥꯁꯤ ꯇꯥꯏꯕꯪꯅꯤ. ꯃꯥꯗꯤ ꯍꯥꯃꯦꯡꯅꯤ, ꯋꯥ ꯉꯥꯡꯗꯕꯅꯤ ꯍꯤꯡꯆꯥꯕ. ꯍꯤꯡꯆꯥꯕꯗꯨ ꯇꯥꯏꯕꯪ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯇꯥꯏꯕꯪ ꯉꯥꯟꯕꯒꯤ ꯃꯉꯛ ꯁꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯔꯩꯅ ꯇꯞꯅ ꯂꯦꯛꯏ. ꯍꯥꯏꯔꯣ ꯇꯥꯁꯤ ꯇꯥꯏꯕꯪ ꯃꯤ, ꯅꯪꯒꯤ ꯍꯥꯃꯦꯡꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏ? ꯀꯔꯤ ꯂꯥꯏꯋꯥ ꯇꯥꯛꯄꯤ? ꯅꯪꯒꯤ ꯍꯥꯃꯦꯡꯁꯤꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯃꯆꯤ 2 ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏ ꯅꯪꯉꯣꯟꯗ? ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯀꯤꯃꯟꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ. ꯍꯤꯡꯆꯥꯕꯤ ꯈꯔꯅ ꯇꯥꯏꯕꯪ ꯉꯥꯟꯕ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯒ ꯎꯈꯣꯡ ꯑꯃꯗ ꯄꯨꯜꯂꯒ ꯊꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯃꯦꯡ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯜꯂꯒ ꯊꯝꯈ꯭ꯔꯦ. ꯇꯥꯏꯕꯪ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯍꯤꯡꯆꯥꯕꯤ ꯑꯃ ꯇꯥꯏꯕꯪ ꯉꯥꯟꯕꯕꯨ ꯁꯪꯂꯤ. ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯀꯤꯅ ꯌꯦꯡꯂꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯉꯥꯟꯕꯗ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯌꯦꯡꯂꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯇꯨꯃꯤꯟꯅ, ꯍꯦ ꯇꯥꯏꯕꯪ ꯃꯤ. ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯃꯥꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ. ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯌꯥꯝꯅ ꯀꯤꯅ ꯈꯨꯝꯃꯤ. ꯍꯤꯡꯆꯥꯕꯤ, ꯏꯅꯥꯛꯇ ꯆꯪꯉꯛꯀꯅꯨ. ꯑꯩ ꯀꯤꯌꯦ. ꯀꯤꯒꯅꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯑꯗꯨ ꯍꯤꯡꯆꯥꯕꯤ, ꯑꯩꯒꯤ ꯃꯤꯡ ꯇꯥꯏꯕꯪ ꯉꯥꯟꯕ ꯀꯧꯏ. ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ. ꯅꯪ
hameng asigi maramda kari khangi ha? Kem khangde. Asi hameng se aigini hingjabi. Adugini. Nangbu aikhoina phari base. Aduga hadri base. Hameng asiga nanga leminabanina. Hameng asigi maramda nangna karigumba khara khangnamgani haiduna ningthau aina khalido. Aduna ningthauna nangonda hameng asigi maramda kari khangi hanglaklabadi. Hameng asigi maramda loina khangi haina khumgadabani. Adu oiba tarabadi mana nangbu haloidoribani. Aise kaigi phainu hingjabi. Hameng ase siba naidaba hameng ni haiba nangdi khangde do. Hameng asigi makoktagi machi ase panbagini mana siba naidribase. Nangna khanglakpadagi nangi hameng ase leirambara ha? Leite aigi abungodi aigi sangonda matomta changakpane. Aduni nangi hameng ase chahi lising ama hena punsirabani. Aikhoina sikrabasu madi adum hingduna leigani. Hameng ase nongma soidana mirol nganglakani. Aduga nangonda laiwa khara taklamgani. Karigumba laiwa ado nangna khanglabasu kana amatada haidokpa yade. Nangna adu hek haidorakpada nangi hameng ase aikhoigi ningthauna hatkidoribani. Aduga ningthaugi machi ase phoktoklaga hameng machi ase mangonda pansilaga laiwa adu sonbada hameng machi ase aikhoigi ningthauda adum pankrani. Aduga nangsu sirani. Masu siba nairaroi. Malem ase mathandagi olani. Aikhoi hingpam khanglaroi. Hingchabi aduna taibanganbagi manakta phamlaga wari saringai hingchabi adu tungdagi. Hingchabi amana mangak aduda singjang amana joplangna yansilai. Hingchabi aphabi adu mangak adu laimaida tharo olaga mayadu karaga taibanganbada yinglaga lai. Taibanganbadu hena kikre. Taibanganbada hingchabi aduna mamai aduda khupakna hanjin duna set hajile. Hingchaba aduna taibanganbada mana kari hairami. Ha, taibangmi mana kari hairami. Taibanganbadudi hingchabana thajilakpa khupak adugi sapuna adum lekthakre. Sidi tumkre ne. Chaklamna maline. Taibanganbana ahing ama lekharaba matungda makeup tholakpada magi hameng aduna khongbugi makhol adu tai. Aduga nongsu ngalamle. Taibanganbagi manakta hingchabi ama changlai aduga taibanganbada. Oi, chit. He, taibangmi. Nang chaklamro. Lau, chak pizage. Taibanganbadu hingchabi aduna kolaga thangdorei. Aduga hingchabi singi chak chapam aduda phamhalle. Hingchabi kharadi taibanganbada yenglaga achauba maya sing adu higatanaga su tawre. Yam hauni hi. Aigi chakse nang chau hingchabi. Ai asi jage hi. Chalo he asidi chaba yadre. Hingchabi kharadi khatnariba sing aduda amuk nokshille. Hingchabi masan pangnokta nokshine. Taibanganbadi onthokpa taibangpal amadani khankre. Ngasai hingchabi aduna taibanganbana chananaba puthorei. He, oi, chit. Se, nangi chananaba ahauba. Nang siba yade. Nang sibada. Chak yeliba aisu sigadoini. Taibanganbadi magi chananaba chak adu ubada mabukto mathanga onkre. Sidi ai chaba tale. Aigi abungo kaide le. Magi sajik biyo. Chit. Sina ne lin. Sina chum. Se, si charo. Tu. Asi khangbra. Ai chage yengu. Laya kachay. Sidi kaino. Taibanganbadu sauna. Sidi noi napa da pijaw. Napa haibidi kaino. Ha? Ai khangde. Aigi hameng biyo. Taibanganbagi hameng adu phubibagi makhol adu Taibanganbana mafam adudagi tarai. Taibanganbadu hamengna leiba mafam adomda pukning yamna nungsina yenglaga kablai. Aigi abungo thadokpiyo. Mabu sajik pijaw. Chagenbi hingchabi. Aigi abungobu thadokpiyo. Hingchabi sing adugi marakta afaba khongai amasu yauribani. Tawbutabu matik mayai leiba hingchaba ningthau adu kibadagi hingchaba ningthau aduna hingchabi sing adubu lanmi amadi minai oina sizinabani. Chak chapam adudagi masama uphaba hingchaba ama kakholai aduga kana laurai. Ningthau kiba kanano? Ha? Aidi kidebo.
ꯍꯤꯡꯆꯥꯕ ꯑꯁꯤꯃꯗꯤ ꯑꯐꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯍꯤꯡꯆꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯂꯥꯎꯗ ꯂꯥꯎꯅꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯍꯤꯡꯅꯤꯡꯕ ꯃꯈꯩ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯑꯣꯏꯌꯨ, ꯑꯗꯨꯒ ꯁꯤꯅꯤꯡꯕ ꯀꯥꯡꯕꯨꯈꯩꯅ ꯅꯤꯡꯊꯧꯒꯤ ꯑꯣꯏꯒꯅꯨ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯕꯨ ꯌꯥꯅꯤꯡꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕꯁꯤꯡ ꯊꯣꯛꯅꯔꯛꯇꯨꯅ ꯃꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯄꯨꯡꯐꯨꯗ ꯐꯨꯅꯔꯛꯏ꯫ ꯆꯒꯦꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯑꯔꯣꯟꯕ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗꯨ ꯌꯥꯕ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯇꯥꯏꯕꯪꯉꯥꯟꯕꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯇꯥꯏꯕꯪꯉꯥꯟꯕꯕꯨ ꯆꯒꯦꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯌꯥꯕ ꯊꯣꯡ ꯑꯃ ꯇꯥꯛꯂꯛꯏ꯫ "ꯑꯣꯏ, ꯇꯨ, ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯣ, ꯑꯗꯨꯒꯅꯦ ꯅꯪ ꯆꯦꯟꯈ꯭ꯔꯣ꯫ ꯅꯪꯒꯤ ꯍꯥꯃꯦꯡꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯁꯨ ꯁꯤꯔꯣꯏ, ꯃꯔꯝꯗꯤ ꯁꯤꯕ ナꯏꯗꯕ ꯍꯥꯃꯦꯡꯅꯤ꯫ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯒꯤ ꯍꯥꯃꯦꯡ ꯑꯗꯣ ꯊꯥꯗꯣꯔꯛꯀꯅꯤ꯫ ꯇꯜꯂꯤ ꯍꯤꯡꯆꯥꯕꯤ, ꯑꯩꯒꯤ ꯑꯕꯨꯡꯉꯣ ꯄꯨꯔꯒ ꯆꯠꯀꯅꯤ꯫ ꯍꯦ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥ? ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯪꯁꯨ ꯁꯤꯔꯅꯤ, ꯍꯥꯃꯦꯡꯁꯤꯁꯨ ꯁꯤꯔꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯍꯤꯡꯂꯅꯤ, ꯅꯪꯒꯤ ꯍꯥꯃꯦꯡꯁꯨ ꯍꯤꯡꯂꯅꯤ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯃꯄꯣꯛꯁꯨ ꯑꯃꯈꯛ ꯍꯤꯡꯂꯒꯅꯤ꯫ ꯃꯥꯂꯦꯝꯁꯦ ꯀꯟꯅꯤꯡꯂꯕꯗꯤ ꯅꯪ ꯆꯦꯟꯈ꯭ꯔꯣ꯫ ꯑꯩꯒꯤ ꯊꯋꯥꯏꯅ ꯊꯥꯔꯕꯁꯨ ꯅꯪꯒꯤ ꯍꯥꯃꯦꯡ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯍꯤꯡꯆꯥꯕꯒꯤ ꯈꯨꯠꯇꯒꯤ ꯀꯜꯍꯧꯒꯅꯤ." ꯆꯒꯦꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯕꯨ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯃꯀꯣꯜ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯃꯄꯥꯜꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯊꯥꯡꯅ ꯌꯥꯟꯊꯠꯅꯕꯋꯣ ꯊꯣꯝꯇꯠꯅꯕꯋꯣ ꯆꯤꯈꯥꯏꯅꯕꯋꯣ ꯇꯧꯅꯗꯨꯅ ꯐꯅꯌꯥꯝꯅ ꯁꯤꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯠꯇ ꯆꯠꯂꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯇꯣꯝꯇ ꯄꯪꯆꯠꯇ ꯆꯠꯂꯝꯃꯤ꯫ ꯆꯥꯕ ꯐꯪꯂꯛꯇꯕꯅ ꯇꯤꯟ ꯀꯥꯡꯁꯨ ꯐꯥꯔꯒ ꯍꯤꯡꯅꯅꯕ ꯄꯪꯆꯥꯗ ꯆꯥꯔꯝꯃꯤ꯫ ꯁꯥ ꯉꯥ ꯐꯥꯎꯕ ꯍꯤꯡꯅ ꯆꯥꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯁꯨꯝ ꯂꯥꯛꯄꯗ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯄꯥꯠꯀꯨꯝꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯗ ꯉꯥ ꯈꯔꯁꯨ ꯆꯣꯡꯈꯠꯇꯨꯅ ꯁꯥꯟꯅꯔꯤ꯫ "ꯏꯁꯤꯡ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯂꯩꯔꯤꯁꯤꯕꯣ? ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ." ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯐꯝꯂꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯀꯜꯂꯒ ꯊꯛꯏ, ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯇꯨꯝꯂꯤꯉꯩ ꯇꯥꯏꯕꯪꯃꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯃꯤꯠ ꯄꯥꯡꯉꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯣ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯍꯧꯒꯠꯂꯒ ꯐꯝꯂꯤꯉꯩ ꯑꯗꯨꯗ ꯄꯥꯠ ꯑꯗꯨꯗꯒꯤ ꯃꯇꯥꯏꯔꯣꯝꯗ ꯃꯀꯣꯛꯇ ꯃꯆꯤ ꯑꯅꯤ ꯄꯥꯟꯕ ꯇꯥꯏꯕꯪꯃꯤ ꯈꯔ ꯎꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯎꯔꯤꯕ ꯃꯆꯤ ꯄꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯅꯥ ꯃꯆꯨꯒꯤ ꯃꯆꯤ ꯑꯃꯠꯇ ꯄꯥꯟꯗꯦ, ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯆꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯧꯒꯦ ꯇꯧꯕꯒ ꯏꯁꯤꯡꯗ ꯖꯣꯝ ꯂꯥꯎꯅ ꯎꯞꯄꯒ ꯇꯥꯁꯤꯜꯂꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯍꯤꯡꯆꯥꯕ ꯂꯥꯛꯀꯅꯤ, ꯅꯣꯏꯁꯨ ꯂꯣꯏꯅ ꯍꯥꯠꯂꯅꯤ꯫ ꯅꯣꯏ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣ." ꯃꯆꯤ ꯄꯥꯟꯕ ꯇꯥꯏꯕꯪꯃꯤꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪꯉꯥꯟꯕꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ, "ꯀꯔꯤꯅꯣ ꯍꯥ, ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯤ? ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ?" ꯃꯀꯣꯛꯇ ꯃꯆꯤ ꯄꯥꯟꯕ ꯇꯥꯏꯕꯪꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯁꯨ ꯍꯤꯡꯆꯥꯕ ꯑꯁꯤ ꯀꯔꯤꯅꯣ ꯏꯈꯪ ꯈꯪꯕ ꯑꯣꯏꯔꯝꯗꯦ꯫ "ꯑꯩ ꯍꯥꯃꯦꯡ ꯂꯣꯏꯕ ꯃꯤꯅꯤ, ꯑꯩꯒꯤ ꯍꯥꯃꯦꯡ ꯑꯃ ꯂꯩ." ꯇꯥꯏꯕꯪꯉꯥꯟꯕꯅ ꯃꯣꯏꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯍꯥꯃꯦꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯤ ꯑꯃꯗ, "ꯍꯦ, ꯅꯣꯏ ꯇꯥꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯀꯧꯔꯛꯎ." ꯅꯨꯄꯤ ꯑꯃ ꯃꯍꯥꯔꯥꯅꯤ ꯀꯧꯕ ꯆꯦꯟꯈꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯅꯨꯄꯤ ꯑꯗꯨꯗ, "ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯣꯏꯒꯤꯁꯨ ꯃꯍꯥꯔꯥꯅꯤ ꯂꯩꯕ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯂꯩꯇꯦ꯫ ꯑꯩꯒꯤ ꯍꯥꯃꯦꯡ ꯐꯖꯕ ꯑꯃ ꯂꯩꯌꯦ." ꯃꯣꯏ ꯃꯌꯥꯝ ꯑꯗꯨ ꯇꯥꯏꯕꯪꯉꯥꯟꯕꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯂꯤ꯫ ꯃꯌꯥꯝꯗꯨ ꯃꯍꯥꯔꯥꯅꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯩ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯐꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯤ ꯑꯗꯨꯃꯗꯤ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ, "ꯃꯍꯥꯔꯥꯅꯤ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯄꯤꯖꯧ." "ꯄꯤꯖꯒꯦ, ꯑꯗꯣ ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯎ." ꯇꯥꯏꯕꯪꯉꯥꯟꯕꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯍꯥꯔꯥꯅꯤꯗ ꯑꯃꯨꯛ ꯂꯣꯏꯅ ꯂꯤ꯫ ꯃꯍꯥꯔꯥꯅꯤꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯗ ꯌꯦꯡꯂꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯀꯞꯂꯒ, "ꯑꯩꯒꯤ ꯏꯕꯨꯡꯉꯣꯗꯣ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯐꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯑꯩ ꯆꯥꯛ ꯈꯤꯇ ꯆꯥꯒꯦ." "ꯍꯣ, ꯆꯥꯋꯣ, ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯌꯦꯡꯍꯟꯒꯦ, ꯃꯄꯥꯟꯗ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ." ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯈꯨꯠ ꯁꯝꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫
ꯃꯐꯝ ꯑꯗꯨ ꯂꯥꯏꯔꯩꯄꯥꯛꯀꯨꯝꯅ ꯐꯖꯩ ꯑꯗꯨꯒ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯍꯥꯃꯦꯡ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨꯗꯤ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯜꯂꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ "ꯃꯍꯥꯔꯥꯅꯤ, ꯁꯤꯗ ꯑꯩꯒꯤ ꯑꯕꯨꯡꯉꯣ ꯌꯥꯎꯕ꯭ꯔꯥ?" "ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯍꯥꯃꯦꯡꯁꯤꯡ ꯑꯁꯤꯗꯤ ꯃꯆꯤ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯟꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯃꯦꯡ ꯑꯃꯅ ꯃꯆꯤ ꯑꯅꯤ ꯄꯥꯟꯗꯨꯅ ꯄꯣꯛꯂꯛꯄ ꯇꯥꯔꯕ ꯍꯥꯃꯦꯡ ꯑꯗꯣ ꯁꯤꯕ ꯅꯥꯏꯗꯕ ꯍꯥꯃꯦꯡ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤ ꯑꯗꯨꯁꯨ ꯁꯅꯥ ꯃꯆꯨꯒꯤ ꯑꯣꯏꯒꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯕꯨꯡꯉꯣꯗꯤ ꯍꯥꯃꯦꯡ ꯃꯆꯤ ꯑꯅꯤ ꯄꯥꯟꯕ ꯑꯁꯦꯡꯕ ꯍꯥꯃꯦꯡꯅꯤꯀꯣ ꯃꯍꯥꯔꯥꯅꯤ꯫ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯃꯦꯡꯒꯤ ꯋꯥꯔꯤ ꯂꯤꯕꯗꯣ ꯃꯣꯏꯅ ꯀꯩꯒꯤ ꯅꯣꯛꯏꯅꯣ? ꯅꯪꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯣꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯃꯍꯥꯔꯥꯅꯤ, ꯑꯩ ꯆꯥꯛ ꯈꯤꯇ ꯄꯤꯖꯧ." ꯇꯥꯏꯕꯪꯉꯥꯟꯕꯅ ꯆꯥꯛꯇ ꯍꯥꯏꯗꯨꯅ ꯂꯩꯕꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨ ꯀꯟꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯇꯥꯏꯕꯪꯉꯥꯟꯕꯗ ꯑꯄꯥꯝꯕ ꯍꯩ ꯔꯥ ꯀꯌꯥ ꯑꯃ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ, ꯊꯥ ꯀꯌꯥ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗꯨ ꯌꯥꯎꯅ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯐꯥꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯐꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥ ꯑꯃꯁꯨ ꯄꯥꯝꯗ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯥꯛ ꯌꯦꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯍꯥꯃꯦꯡ ꯑꯗꯨ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯗꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯥꯎꯖꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯍꯥꯃꯦꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯈꯪꯕꯗꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯇꯥꯏꯕꯪꯉꯥꯟꯕꯗ ꯁꯦꯟꯅꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯇꯥꯏꯕꯪꯉꯥꯟꯕꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯂꯝꯄꯥꯛ ꯑꯃꯗ ꯍꯣꯏꯗꯨꯅ ꯄꯨꯃꯤꯟꯅꯔꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯇꯥꯏꯕꯪꯉꯥꯟꯕꯗ "ꯇꯥꯏꯕꯪꯉꯥꯟꯕ, ꯅꯪꯕꯨ ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯅꯤꯡꯗ꯭ꯔꯕꯣ?" "ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯗꯁꯨ ꯍꯟꯕ ꯇꯜꯂꯕꯗꯤ ꯅꯪ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯅꯤ?" ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯂꯒ "ꯃꯍꯥꯔꯥꯅꯤ, ꯇꯥꯏꯕꯪꯄꯥꯜꯁꯦ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯩꯅ ꯍꯤꯡꯕꯒꯤꯗꯃꯛ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗ ꯆꯠꯄꯁꯨ ꯉꯝꯒꯅꯤ." ꯃꯍꯥꯔꯥꯅꯤꯗꯨ ꯇꯥꯏꯕꯪꯉꯥꯟꯕꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯍꯣꯏꯅ ꯆꯠꯂꯤꯉꯩꯗ ꯃꯍꯥꯔꯥꯅꯤꯅ ꯂꯩꯕ ꯃꯐꯝ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯉꯥꯡꯈꯩ ꯀꯞ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯇꯥꯏꯕꯪꯉꯥꯟꯕꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ "ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯇꯥꯏꯕꯪꯉꯥꯟꯕ?" "ꯍꯤꯡꯆꯥꯕ ꯂꯥꯛꯑꯦ ꯃꯍꯥꯔꯥꯅꯤ." "ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ?" "ꯃꯍꯥꯔꯥꯅꯤ, ꯑꯩ ꯐꯥꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯤꯔꯛꯄ ꯃꯗꯨꯅꯅꯦ ꯅꯣꯏꯗꯁꯨ ꯑꯋꯥꯕ ꯇꯥꯔꯤ ꯉꯁꯤꯗꯤ." "ꯑꯋꯥꯕ ꯇꯥꯕ ꯇꯥꯗꯕ ꯇꯣꯛꯈꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯀꯟꯗꯕ ꯌꯥꯗꯦ꯫ ꯌꯥꯝ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ." ꯃꯍꯥꯔꯥꯅꯤꯒ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯠꯀꯦ ꯇꯧꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯏ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕ ꯑꯆꯧꯕ ꯁꯥ ꯑꯃꯗ ꯇꯣꯡꯂꯒ ꯅꯣꯛꯇꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯂꯒ "ꯍꯥꯃꯦꯡ ꯃꯔꯣꯜ ꯈꯪꯕ ꯃꯤ ꯃꯆꯥ, ꯅꯪꯅ ꯀꯣꯏꯂꯣꯠ ꯂꯣꯠꯂꯦ, ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯐꯪꯂꯦ꯫ ꯅꯪꯒꯤ ꯍꯥꯃꯦꯡꯁꯦ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯂꯒ ꯍꯥꯠꯇꯣꯛꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯋꯥ ꯑꯃꯗꯤ ꯂꯧꯍꯧꯕ ꯄꯥꯝꯃꯤꯗꯣ, ꯂꯥꯏꯋꯥ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯧꯖꯤꯛ." ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯤꯗꯕ ꯁꯥꯔꯒ "ꯍꯦ ꯍꯤꯡꯆꯥꯕ, ꯅꯪꯅ ꯃꯄꯣꯛ ꯑꯃ ꯍꯤꯡꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯅꯪꯕꯨ ꯃꯄꯣꯛ 10 ꯑꯃꯨꯛ ꯍꯤꯡꯍꯟꯒꯗꯧꯔꯤꯕ? ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯒꯗꯕ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯣꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯇꯧꯒ ꯇꯝꯃꯒ ꯅꯣꯛꯏꯅꯦꯍꯦ." ꯀꯤꯒꯟꯈ꯭ꯔꯕ ꯇꯥꯏꯕꯪꯉꯥꯟꯕꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ "ꯅꯪ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯨꯛꯏꯅ. ꯅꯀꯣꯛ ꯑꯗꯣ ꯄꯨꯝꯅ ꯍꯦꯛꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯏꯒꯦꯗꯣ." ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯀꯟꯅꯒ ꯑꯃꯨꯛ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ "ꯍꯥꯃꯦꯡꯒꯤ ꯂꯥꯏꯋꯥꯗꯤ ꯑꯩꯒꯤ ꯀꯣꯛꯇ ꯌꯥꯎꯔꯒ ꯑꯩꯒꯤ ꯀꯣꯛꯁꯦ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯔꯣ?" ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯋꯥ ꯁꯨꯝ ꯉꯥꯡꯂꯛꯄꯗꯒꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯀꯤꯔꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯀꯣꯛ ꯑꯃ ꯁꯥꯟꯅꯔꯛꯂꯦ꯫ "ꯀꯩꯅꯣ ꯍꯤꯡꯆꯥꯕ, ꯅꯣꯏ ꯍꯤꯡꯆꯥꯕꯤ ꯍꯤꯡꯆꯥꯕ ꯃꯔꯛꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯤ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤꯅꯦꯍꯦ, ꯅꯠꯇ꯭ꯔꯅꯦ ꯕꯨꯠ ꯃꯥꯟꯕ ꯍꯤꯡꯆꯥꯕꯤ ꯁꯥ?"
ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯗ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯅꯔꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯃꯍꯥꯔꯥꯅꯤꯗ ꯃꯤꯆꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯈꯠꯆꯤꯜꯂꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯇꯥꯏꯕꯪꯉꯥꯟꯕꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯏ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯆꯥꯛ ꯂꯥꯝꯃꯦꯗ ꯍꯥꯏꯔꯝꯕꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯒꯤ ꯊꯤꯕꯣꯡ ꯆꯥꯔꯒ ꯑꯩꯒꯤ ꯃꯤ ꯅꯠꯇꯕꯁꯤꯡ ꯊꯣꯛꯂꯛꯑꯣ꯫ ꯃꯍꯥꯔꯥꯅꯤꯅ ꯇꯥꯏꯕꯪꯉꯥꯟꯕꯗ ꯇꯥꯏꯕꯪꯉꯥꯟꯕ ꯑꯁꯦꯡꯀꯤ ꯅꯪꯒ ꯈꯪꯅꯕ ꯍꯤꯡꯆꯥꯕ ꯌꯥꯎꯕ꯭ꯔꯣ ꯁꯤꯗ? ꯀꯥꯏꯗꯩꯅꯣꯍꯦ ꯌꯥꯎꯗꯦꯍꯦ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯤꯅꯦ ꯌꯥꯝꯅ ꯄꯪꯕꯅꯦ ꯑꯗꯨꯒꯤ ꯍꯥꯏꯖꯜꯂꯤꯅꯦ꯫ ꯆꯥꯛꯌꯦꯟꯕꯤ ꯑꯃꯈꯛꯇꯤ ꯑꯋꯣꯏꯡꯀꯤ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯃꯁꯛ ꯂꯣꯏꯅ ꯃꯥꯟꯅꯕꯅꯤꯅ ꯈꯪꯗ꯭ꯔꯦ꯫ ꯅꯥꯀꯜꯗꯒꯤ ꯕꯣꯔꯥ ꯄꯣꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯇꯥꯏꯕꯪꯉꯥꯟꯕꯗ ꯎꯏ ꯁꯤꯠ ꯎꯏ꯫ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯥꯏ ꯑꯁꯤꯗꯤ ꯆꯥꯛꯌꯦꯟꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅꯤꯅꯦ ꯑꯣꯏ ꯁꯤꯠ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯇꯥꯏꯕꯪꯉꯥꯟꯕꯒ ꯍꯤꯡꯆꯥꯕꯤꯒꯗꯨꯅ ꯇꯧꯅꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯦ ꯅꯪ ꯍꯥꯟꯅ ꯍꯥꯠꯂꯒꯦꯗꯣ ꯃꯤꯅꯥꯏ ꯃꯆꯥ ꯆꯥꯛꯌꯦꯟꯕꯤ ꯑꯩꯒꯤ ꯊꯥꯡ ꯑꯗꯨ ꯄꯤꯔꯛꯎ ꯁꯤꯗ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯀꯞꯅꯔꯛꯂꯦ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯃꯣꯏꯁꯤꯡ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯥꯡꯄꯥꯛ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯕꯨ ꯌꯥꯗꯕ ꯁꯥꯐꯕ ꯍꯤꯡꯆꯥꯕ ꯑꯃ ꯌꯥꯎꯕꯗꯨꯅ ꯊꯥꯡꯄꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎ ꯂꯥꯎ ꯊꯥꯡꯄꯥꯛꯇꯣ ꯄꯤꯔꯛꯎ ꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯈꯔꯒꯤ ꯃꯉꯛꯁꯝ ꯍꯥꯏꯗꯠꯀꯦ ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯆꯥ ꯍꯤꯡꯆꯥꯕꯤ ꯑꯃꯁꯨ ꯃꯉꯛꯇꯣ ꯍꯥꯏꯗꯠꯀꯦ꯫ ꯍꯤꯡꯆꯥꯕ ꯁꯥꯐꯕ ꯑꯗꯨꯅ ꯊꯥꯡꯄꯥꯛ ꯑꯗꯨ ꯊꯥꯡꯀꯣꯛꯇ ꯄꯥꯏꯔꯒ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯡꯄꯥꯛ ꯑꯗꯨ ꯍꯦꯛ ꯂꯥꯝꯂꯛꯄꯒ ꯁꯥꯐꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯆꯕꯠ ꯂꯥꯎꯅ ꯖꯣꯞ ꯍꯦꯛꯇ ꯍꯥꯏꯗꯠꯂꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯍꯤꯡꯆꯥꯕ ꯁꯥꯐꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯠꯂꯕꯅꯤꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯣꯏꯔꯒ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛꯇ ꯄꯨꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯆꯥꯛꯌꯦꯟꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯒꯟꯗ ꯄꯣꯔꯤꯕ ꯕꯣꯔꯥ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯣꯏ ꯁꯤꯠ ꯍꯦ ꯍꯥꯃꯦꯡ ꯇꯨ ꯅꯪꯒꯤ ꯃꯄꯨ ꯑꯥꯗ ꯂꯩꯔꯦ꯫ ꯑꯣꯏ ꯇꯥꯏꯕꯪꯃꯤ ꯅꯪꯒꯤ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯟꯕ ꯍꯥꯃꯦꯡꯗꯣ ꯑꯩꯅ ꯄꯨꯔꯛꯑꯦ ꯇꯨ꯫ ꯇꯥꯏꯕꯪꯉꯥꯟꯕꯗꯨ ꯃꯥꯒꯤ ꯏꯕꯨꯡꯉꯣꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯍꯥꯃꯦꯡꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯇꯨꯇꯨ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯁꯥ ꯉꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯇꯥꯏꯕꯪꯉꯥꯟꯕꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯑꯣꯡ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯅꯁꯨ ꯃꯍꯥꯔꯥꯅꯤꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯁꯤꯡꯁꯨ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯈꯤꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯃꯍꯥꯔꯥꯅꯤꯒ ꯄꯨꯟꯅ ꯂꯩꯍꯧꯔꯦ꯫ ꯃꯇꯝ kaya ꯆꯍꯤ kayagi matungda ꯇꯥꯏꯕꯪꯉꯥꯟꯕꯒ ꯃꯍꯥꯔꯥꯅꯤꯒꯒꯤ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯟꯕ ꯐꯖꯔꯕ ꯃꯆꯥ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯆꯤ ꯄꯥꯟꯕ ꯁꯤꯕ ꯅꯥꯏꯗꯕ ꯍꯥꯃꯦꯡ ꯑꯗꯨꯁꯨ ꯇꯥꯏꯕꯪꯉꯥꯟꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫